ꯋꯤꯅꯔꯁꯦ ꯍꯟꯗꯛꯀꯤꯗꯤ ꯃꯌꯥꯝ ꯑꯍꯨꯝ ꯈꯟꯁꯦ ꯐꯖꯔꯝꯕ ꯕꯤꯔꯝꯃꯣ May 26 ꯃꯩꯁꯨ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯃꯩ ꯂꯥꯛꯑꯗꯤ ꯐꯅꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯄꯣꯔꯛꯁꯦ 480 पिरमे केजीदा अना चारपदो 400 चारपने 400 440 मुख कट्रे अदो हंदक थादे मुका 480 की याम तांखत्रे असली गरम हाथ भी है ꯍꯥꯎꯕꯤꯔꯝꯃꯣ ꯃꯁꯛꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯈꯪꯗꯦ ꯌꯦꯡꯉꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯁꯤ ꯀꯥꯝꯕꯗꯨꯅ ꯈꯔ ꯑꯗꯨꯝ ꯂꯩꯊꯔꯒ ꯈꯔ ꯀꯨꯏꯅ ꯀꯥꯝꯍꯜꯂꯒꯦ ꯑꯁꯤꯗꯨꯒ ꯍꯣꯔꯦꯟ ꯀꯥꯝꯍꯟꯈ꯭ꯔꯒꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯁ ꯐꯪꯗꯦ ꯃꯣꯏꯁꯦ ꯁꯇꯔꯗꯦ ꯅꯥꯏꯠꯇ ꯍꯦꯟꯅ ꯐꯪꯗꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯉꯍꯥꯟꯃꯨꯛ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯩꯗꯨꯗ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯔꯤꯖꯜ ꯑꯥꯎꯠ ꯍꯥꯏꯗꯤ ꯃꯤ ꯈꯟꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗꯀꯣ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯃꯦꯟ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯩꯁꯨ ꯑꯩ ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝ ꯀꯩꯅꯣ ꯆꯦꯂꯦꯟꯖꯁꯦ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯋꯤꯅꯔꯁꯦ ꯍꯟꯗꯛꯀꯤꯗꯤ ꯃꯌꯥꯝ ꯑꯍꯨꯝ ꯈꯟꯖꯒꯦꯕꯀꯣ ꯑꯍꯨꯝꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝ ꯗꯇꯥ ꯕꯨꯁꯇꯔꯗꯣ 130ꯒꯤ ꯑꯃ ꯂꯩꯕꯗꯨꯒ 10GB ꯀꯩꯅꯣꯝ ꯐꯪꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯑꯝꯇ ꯐꯪꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯃ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯍꯧꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯌꯣ ꯃꯤ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯌꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯦꯂꯦꯟꯖꯁꯨ ꯍꯧꯔꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯣꯔꯛꯀ ꯁꯣꯏꯕꯨꯝꯒ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯝꯒꯦ
ꯃꯌꯥꯝ ꯑꯩ ꯃꯤ ꯃꯃꯤꯡ ꯄꯥꯊꯣꯔꯛꯇꯦꯅ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯗꯣꯏꯅꯦ ꯃꯌꯥꯝ ꯄꯣꯛꯀ ꯁꯣꯏꯕꯨꯝꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯄꯣꯔꯛ ꯍꯥꯟꯅ ꯆꯥꯒꯦ ꯄꯣꯛ ꯃꯁꯛ ꯐꯖꯕ ꯍꯥꯟꯅ ꯆꯥꯒꯦ ꯋꯥꯎ ꯃꯁꯤ ꯈꯨꯍꯥꯎꯁꯦ 이렇게 털리네. 이승 다 하는 거야. 망고지 ям 하와해. 소이범이 빠진 하와. 고하우자다.
Morok sai. mayam pork ka soibum ga thongmas khuhaw ma soibum je soibum yam hawe ma'am ado simadi leme ma'am lemhalage sawi ga no aduduga ngasai ma'am challenge tawse haibado ko yam easy oi ba question oi doine ba ai tilo kyarak chage haibado ma'am comment tawbiramo achumba comment ma'am am laani adaida mi ahum khanjage ba ma'am mi mayam ama tawninge ba ko ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯇꯧꯕꯤꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯤ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯔꯤꯆꯥꯔꯖ ꯂꯨꯄꯥ 200ꯒꯨꯝꯕ ꯍꯥꯞꯄꯗꯤ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯑꯩ ꯃꯌꯥꯝ ꯈꯔ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯧꯕꯤꯅꯤꯡꯕꯩꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯩ ꯄꯩꯁꯥꯗꯣ ꯑꯝꯇ ꯂꯥꯛꯆꯗ꯭ꯔꯤꯕꯀꯣ ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯕꯤꯌꯣ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯇꯤꯜꯍꯧꯗꯣ ꯑꯩꯅ ꯀꯌꯥꯔꯛ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯏꯖꯤ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯇꯤꯜꯍꯧ ꯀꯌꯥꯔꯛ ꯑꯩꯅ ꯆꯥꯈꯤꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ
Video loy phao thank you. Ma'am kainoma haiba karamebako result se day 26 May da result se out tawgiba result haidokibako maramdi matam sangbai maramdi ma'am matam adum pibay ne bako numit 10 mu ado ma'am sungsoi na comment section biramo May 26